Imphal East District Turel Pathokkhiba Amadi Turel Lounambal Kaikhiba Semjinbagi thabak Ngasi Loiragani haina District asigi DC khumanthem dainana TOMTVENTERTAINMENT phongdorakli wafam ase housing Imphal East District ki manungda thokliba ichau asega mari leidana Imphal East District ki DC khumanthem dainaga TOMTV ga akhanana unaba amada mahakna phongdokkibani ichau asega mari leidana Imphal East District Administration a paikhatliba thabak thoram singi matangna palladuna khumanthem dainana hai Howzek Lamda Masida Tokliba Ichau Asina Marap Oiraga, Imphal East District, Tongan Makul, Nifuromda, Jaiting Funke, Ichau Asina Yum Lising, Ani Jamanga the Gay, Lising Ahum, Abang Ata Tokre, Hibage, a Hanbed report lady. Report a secum the verification Torabamatung, Chap Jabber report Kangane. Amarom da Ichau Asina Sohalaba, Mui Sing Asigi Chap Jabber report Kupna locally. Ichau Asigi Jaiting Fung Laba Sing Itabak, Howzek Tongan Relief Camp Nifugatare Hang Doktuna, Awabo Mayo Sing, Jangzapon Pide. Ichau asega mari leidana district administration a ahanba mideng thamlibase Turel gi Lounambal athubada mentionba amade ahanbagi oina awaba taraba singda tangai fadana changba chengchak sing khusithabade Howzek district asege manung chana Turel gi Lounambal Kaikhiba Amadi Turel Pathokkhiba mafam sing mentionbagi thabak ngasi loishinba ngamlakade Turel gi Lounambal mentionbagi thabak ase Water Resource Department Mari Lainaba Minister, Local MLA, Manipur Police, Assam Rifles Amadi, Volunteer Singna, Achobo Mating Pangduna, Agamba Thak Tokonaki Haida, Bang Makat Jaki. Imphal East koi village locality lekai nipugumba soe aduni soomba se housing masing khara handare abdi ising kangki bana maram oiraga ising level down oirakpadagi duga anum khara level tadriba chumthaningai khoigi gano tawdriba village locality lekai khara shanum lei na punna khoi engonda housing preliminary oina report leibada lising ani chamnga ahum gumbagi yum dumaina haidu sidagi si number se pra khoi verification howdri because housing khoi first khoi na priority lojai se khoi gi flood prevention measures such as river embankment gumba dugumba da khoi tawbani du immediate oiba khoi gi kirpan contra plastic sheet piraga khoi gi yum kanna de ke khumba khar tawba de gi relief items chana thakna ba khar pi ba focus tawbani na relief camp se 47 gumba hangki khoi record ta se hangba sida relief centers in the loina mak leitaba shaw mai mem da leiraga ko adum khoi gi magi property gumba khara nunga agale hobale duga ising chawba gi levels loina khenai ko lep yobu yawi khu kitang yobu so na tongan ba degree da tawbani na ngasi dari loina member loirani kongbei rong gi shu gano dum ngasi nom loirani khoi honorable minister concerned sir su field da dum leibani na ngasi member loirani duga takhom kha so sai dum member loirani ngasi di loirani loina ma flood ki sidi khoina immediate oina dry ration guma khara pizza bani duga heng yum sokhi ba khotpa gi di khoi sarkar gi relief assistance norm gi matung ina dum sarkar na decide to birakani